Abdullah Misi da Chenaba Miyoy Teruk Police na Fakat Kray. Amadi, Numit Marini Chumna Chathagadaba, Imphal Ring Road Semlakpagi Public Hearing Anirak Subo Oina, Tharon Community Hall da Pangthokre. Krumjari, Dayapati SENJAM na Pony TV Primetime News Pijari, Pau Sandok na Pijari. Haukiba Megi Tang Taraka Tarukta, Yaripok, Jangam Dabi Makale Kaidagi, Kori Mayum Abdullah Mayum Dagi Tokraga, Thiba Kangdana Laira Kraba Matung, Megi Tang Kunito the Sina Funkiba Aduga Mari Lainana, Mioy Teruk Fari. Faraba Mioy Sing Adu Ding Taukaba Numita, Tawagi Chief Judicial Magistrate, CZM Gi Mamang da Putoktuna, Jungi Tang Amafauba, Police Custody the Remand Lotakre Haide. Misi Asida Chenariba Mioy Sing Ado, Haukiba Nomaizing Numita Police Station the Laklaga, Surrender Taukibani. Makoy Sing Adudi, Kaibung Sana Sibi Layraktagi, Tabasum Chahitaraga Mapan Apokpa, MD Abdul Hakim, Mahak Ase, Abdulana Chelo Rabamatung, Luhong na Bangay Galibani Haide. Lilong Nungay Kunaw Dagi, Tabasumgi Mache, Sana Amadi Mahaki Mapurayba, MD Muzibur, MD Baksar Apokpa Yusuf Ali, MD Sajid Khan Apokpa, MD Helaluddin, Makoy Animag Yaripong Ning Thongnay Dagini, Amadi, Yaripok Tulihal Dagidi. MD Tariq Apokpa, MD Serazuddin ni Haide. Paugi Lukun Amagi Matung ina Haukiba, Megi Taraga Taruki Nungtil Pungmari Makai Rom Tarakpada, Laikidraba Abdullah Amadi Mahaki Mamanaba Ahum Ase, Men accused Oriba Sanana Chaklen Amachamin Nasi Haiduna, Kaubani Amadi, Chak Chaba Loiraga Abdullah Bu Yum Duna, Fazin Duna Tamhoraga, Mamanaba Sing Adu Tadoki Bani Haide. Masigi Matung Dagi Abdullah Ase, Mafam Kandana Mankraba Ga Kona, Imphal Turil the Sina Fangbani Haide. Panbayabadi, Matam Karagi Mamangda, Tabasumna Abdullagi Matakta, Women Police Station, Taubalda, Rape Case of a File Tokibalay Amadi, Abdullabu Masiga Mari Lainana Osina Police Station da, Haukiba Migitang Taraga Nipanda, Samontona Bakhangan Kibani Haidi. Nakal Amaramda, Haukiba Megitang Taraga Tarukta, Mihatina Hatok Pikraba Matungda, Imphal Turil Dagi Sina Funkiba, Yaripok Changam Davidagi, MD Abdullah Che Kulhumdai Apokpa, MD Abdul Bariki Misi Ase, Lilong Nungay da Labor Club Organization Amadi Prajapum na Makna, Akanwa Muang na Kandem Tawi, Amadi, Imung Manungi Awabadisu Saruk Yari Haina, Social Youth Progressive Organization, Saipo na Thadorok Pacharol Amana Haide. Cherol asina makatara duna misi asigi matangda achumba langlalangjin puthok piduna honabadasu lekai asigi club organization singna piba yaba cooperation pizagani amasung lamdam asa leiriba club organization sing amadi CSO singnasu achumba thidongna ba honabada achoba thodang lobina basu haide loinana hauzik paliba lengang na misi asigi achumba mari makhong puthok piduna misi aza chenaba miyoi sing dandi pibina basu cherol aduna palle Imphal Ring Road Semlakpada Miyamgi Apam Pam da Mod Fungdong Nabagi Matangda Numit Mari ni Chumna Imphal West ki Mafam Mari da Chathagadaba Public Hearing State Asigi Directorate of Environment and Climatic Change ka State Social Impact Assessment Unit na Sinduna Ngarang Imphal West ki lang Thabal da Hudokre Ngasi Anirak Subo Oina Jila Asigi Tharon Community Hall da 90 Thangmaiban 91 Maitei Langol Amadi Tagyal Khongbal Village Ahumgi Oiba Public Hearing gi Oiba Mifam Ama Pangthokiba Aduda Lamdam Adugi Khunja Singna Chingmairong Nepali Basti Tharon Amadi Thangmaiban Fauduna Ring Road Lakpada Yaningde Atopa Mafamda Ring Road Chalhanbiyo Haina Phongdokhe Thauram Aduda Thangmaiban Ward No. 1 gi Councillor Gaidon Gangmei na Phongdokhibada Inglising amaga chamapan marifutara marida semkiba Imphal Ring Road lakpagi niyam aduna achamba oigani. Inglising ani somna marigi niyam asi chatnaba yaroi maramdi Ring Road haibasi chawkhalakpagi matung inang gari chinkhalakpa mi kungna tabadagi heavy vehicle sing Imphal manungda chathandana atopa mafam amada chathanbagi pambay amani. Adubo Inglising ani somna marigi Ring Road lakpagi niyam asidi Imphal gi mi kungna taba gari yamna chinba mafamda Ring Road pisalakba haibasi tungkoina chatnaba yaroi haina mahangna yaningdaba phongdokhe. Ngasigi thauram ada Directorate of Environment and Climate Change ki Joint Director Dr. T. Brajakumar Galoina Social Activist B.B. Sharma Technical Expert O. Biren Singh Academician Professor E. Bijoy Singh Survey Expert M.D. Abdul Salam Ward No. 1 ki Councillor Gaidon Kangmei
Tharongi ex-chairman Athon Gangmei, Tharon Youth Club ki President ML Deni amasung Thawbai ki member Thambal Ngau Sarugakhe. Manipur ki thamai bandan lairba Manipur ki Prajamiyam natraga yumlon na ba thangnar ba kendra sing sagon ban sing urui pusit lampen pasida low uraga nga paraga hingni ba sukse asidi ka muk hojik warga lei hai ba matam sida 2011 ki census base orga hojik ki census yengbiyo ba Rohan film na luchingba cycling for humanity ki team ama Siroi Lily Festival ki damak ngasi Imphal thadokre Sep Siroi Lily haiba pauzal pudan chatkiba khongchat aduda Langthabal ACG MLA Karam Shyam MLA Laisio Tourism Department ki Director Ibohal Khelo Bicycle ki Proprietor Monica Amadi Classic Group of Company ki Manager Momon Sarugakhe Khongchat adu lamthabagi flag of tauraduna Langthabal ACG MLA Karam Shyam haikibada ngasi Imphal dagi Urkhul fawba kilometer marifutara manga cycle thauduna Sep Siroi Lily haiba thimda Chetkadoriba cycling for humanity gi thauna farabana hasing asigi khongchat asina ching amasung tamgi nungsinabagi ichel hapa oirasanu haina phongdokhe Mahangna makata na haikibada cyclist sing asi nisa chadaba ngaktani Masama ufaraba thauna faraba ngasigi nahasing asina mafam adu yauraga environment ki pauzal kaya su piramna bahaikhe Siroi Lily si kannana bagi wakalon na yam thauna fana Imphal dagina Siroi Lily pawada 95 kilometer li cycle thauraga sat pasina ekoi Manipur da leriba singmi tami ki marakta nungsinaba sungchoi choitane hengat kani aibagi thajaba adu Kamjari loina na koi ki narol sing ki yamna thona phaba aduga adi masamau fana laibagi adum batanja adugi matakta ayamana cyclisting sin ahanga kani nisanung sasin adabana ayamba boy aduna koi ki narol sing adi yamna thona phaba pangal kanba wakal loksing chauba aduga Manipur si amatoi bagi wakalonda di porabna na wa khona basya suki mate tamimang khangbochari thagachari Thauram aduga mari lainana cyclist Rohan film haikibada Siroi Lily Festival asiga mari lainana cycling for humanity ki cyclist kuntraga manga mungna Sep Siroi Lily haiba cycle ride ama chachabane Siroi gi pick adu yauna ngasigi khongchat asi chatkani khongchat as a morally financially tengbang rakhiba kuing make mafam da tawimal khangba uchari haina mahangna phongdokhe Activity singi manung amoina andak pangthok kadoriba Siroi Festival siga mai lengana koina Safe Siroi Lily have a cycle ride around 35 cyclists koi Siroi pura koi Siroi pick yo koi celebration sport koi thausa gena plan dori highway ride sida koina harau invite tawjaru bada yabira koi honorable MLA Karam Shyam honorable MLA Ratio duga asi lakpiri ba koi tourism director Sai Bohal duga fellow bicycle gi provider Monica mati koi classic group of hotels ki manager Sir Momon amati koi ngasi di masa makti lakchare duga radiant ki koi manager managing director Sir Romeo puno pu koi tobiman khangu chari cycling footman ti site ki koi sigum ba yutna in states ki mai pur pa ya right na amasinja bada sumaina morally financially support bi ba share ki mati koi tobiman khangu chari aida Farmers Association Kafana ngasi thadorokba cherol amagi matung ina handak Manipur da kumgino ngan khanna leptana tasilakpana Manipur gi lawfam ayamba ising thumjinduna awaba kaya mayok nariba asida maru oina lawmi singdana hena awaba gi chaithing fangli masida Manipur gi hauzik paliba laingangna tung koina chatnagadaba policy ama yatpiduna chahi khudingi lawmi singna nangliba awaba sing ase kokhanbiyo haina Kanglaipak Progressive Farmers Association gi maikaidagi thamlakle Cherol asina makha taraduna handak ising ijaw thokliba ase khusemni hairaduna maru oiraba turel singi haurafom mayada hauramba uwa kaya maru fukna kokthokpa asina nong khajiktang tabaga khudakta leibak lehau yauna chenthakiba asina turel gi imai thenjilakpa amadi turel da fataba kaya langthokpa asina su ising ijaw thokhanbagi maram ama oirakle haina Cherol aduna paladuna hauzik paliba lengak asna mityeng changbiduna longmi singda mateng pangbinabasu haide Hayeng dagi haugadoriba Siroi Lily Festival ga mari lainana
ing kumja lising ani kunda pangthokhiba Miss Universe third runners up tarakhibe Adeline Keslino ngasi Imphal da thunglakre Adeline Keslino ase Siroi Lily Festival gi saruk ama oina pangthokadawriba fashion show amada show stopper oina saruk yanaba Imphal da thunglakibane Mahangna phongdokhibada Siroi Lily Festival asida saruk yaba phangba ase yamna harawa fawi amade mahak hanasu Manipur da lakpagi plan tawrambani adubu covid na maram oiraga lockdown tokhiba asina lakpa ngamkhide haina phongdokhe Festival hoga da base si zigi oina opening gi so ze aina october da bale ko si zigi so stop oina aina Ellen Castillo se Miss Universe India Miss Universe hat na sab chuta base aina ma invite raga apam sida koi Manipur gi phasai tourism hello na textile gi production se bu na na ba aina adu pandam da ai ma invite mana so stop oina photo posida magi min septu da apaina mayam da amuke na lai ba koi pikre ba Manipur se sugumba ba gi celebrity ma sina mayam da sigi hazagaba tourist spots in lady ade helung gi ke no se hazaba sin lady hadu putru hai chodai Works Department ki Superintendent Engineer Technopol Division ki Executive Engineer Oiramba Engineer ani yauna Office asigi Executive Engineer Assistant Engineer Sub Division 2 More amasong Technopol Division ki Section Official ki mathakta Kona Prevention of Corruption eki tongan ma section singi makhada amadi case asi makta accused singi haiduna charge toriba first class contractor ama yauna miyoi ani ki mathakta IPCC ki Section 2 ki makhada cognizance laukibaga loinana apun ba accused tare mag court masana karaknaba notice ama issue tawkhre ngarang Cherab Court Complex sa laiba Special Just Manipur Prevention of Corruption Act 1988 ki Section 13C 13(1)D amasong IPC ki Section 420 120 bigi makhada cognizance laukraba PWD ki hana Engineer Oiramba amasong Housing Oiriba Official Sing adudi SE3 Oiramba Moirangkhom Chinga Khamlekai dagi K Prem Kumar chahi 58 apokpa lekhidraba K Gulaf Hana Executive Engineer Technopol Division Oiramba Khongman John Fordage Oinam Inauba chahi hufumathoi apokpa lekhidraba O Mani amasong More Ward number 9 dage Soiming Hang Singsan chahi humfu apokpa lekhidraba Nekapau Singsan Assistant Engineer Subdivision 2 More Bainailam Haukip chahi kuntraga mapan amasong Kambang Kunaudagi Section Officer Technopol Division CS Mologi Maring chahi kuntra apokpa Mohon Maringni PWD ki hana engineer oiramba miyoi ani amasong housing oiriba official ahum khakta natana ngarang court asina cognizance laukhiba atopa accused ani adugi mamingna first class contractor hemkhopau che yankhai taruk apokpa paukothang ke molnom khuldagi housing na Jasat Avenue da leiraba amasong More Ward number 8 dagi housing na kawak khongrang phaidek pida leiraba yumnam ranjit chahi yankhai nipan apokpa Wai Gopalni Adubu makoi anigi mathaktari court na Prevention of Corruption eki makhada cognizance laukide haide apun ba accused tari ki mathakta court na tongan ba section singi makhada cognizance lauraba matungda makoi taret mag hauzik fawda case asiga mari lainana faba laitribana mari lainaba bon singsu amata fangri haidaduna accused taret mag June gi tang taraga nipan da masa court ta laknaba notice pikhibaga loinana numit asa accusing asina court karaklaba matamda case asigi mari leinaba che chang relevant paper prosecution gi maikai dagi makhoida pinaba su court direction pikhe matang asta break am lomina se
Moirangkhom water treatment plant na konba mafam singda tenki amadi pipe sing tengthokpana maram oiraga lakliba megi tang kunmanga di kunipan fawba ising piba ngamloi haina Public Health Engineering Department PHED na miyam da khangalakle Moirangkhom water treatment plant gi consumer sing na khudong chadaba mayuk nariba asigidamak warau bidanaba amadi hairiba matam asi fawba ngaibinaba water supply project construction division PHED gi assistant engineer tu na thadorakpa charol amana haide BJYM के National General Secretary अमसोंग मणिपुर की इंचार्ज ओइबदे नटना दार्जिलिंग की MP सु ओइरिबा राजू बिस्टाना न्यू दिल्ली दा मणिपुर की चीफ मिनिस्टर एन बिरेन सिंह उनदुना हंदक अमुक हना सेकेंड टर्म ओइना चीफ मिनिस्टर ओइरकपदा थागत फोंदोखरे प्राइम मिनिस्टर नरेंद्र मोदी अमदी एन बिरेन सिंह की लीचिंग मखादा लाकदौरिबा मतम असिदा मणिपुर अंगकपा मपाल नाइद्रबा चौखटपा मणिपुरदा अथुबा मतम उरगनी हाइदे Jiribam district ta lairiba inner line permit system ge counter ani asigi manungda railway station da lairiba ILP counter ase kudong chadaba khara leibana mathau tawdabani haina ngase Jiribam district police station da paumi singa unaba amada Hais Devan Kishore OC Jiribam na wafam sing ase phongdokre Mahang na makha taraduna housing Jiribam railway station da lairiba ILP counter 2 ase kudong chadaba khara leibadage mathau tawdaba na leibani haike Makhatana Jiribam railway station da lakpa train sing ase Delhi service laitre adumagu passenger train lakadoba lairabadi station master amadi Jiribam district police ta tanaraga Jiribam police ki team thaduna mapan lamdagi lakpa ILP darkar laiba passenger sing khandoktuna Jiribam thongda hangliba ILP counter rom da puraga niyom gi matung ina ILP niyom chumna permit issue tawri amadi hanadagi tawduna lakhi haina Jiribam police ke maikaidagi phongdokhe How kiba pung kunmari asida Manipurda positive oiba miyoi ama thengnare adubo laina asina laikidabadi thengnakide Numitaraga mathoi chumna COVID positive oiba amata thengnakidraba matungda how kiba pung kunmari da sample chamaga sumna ama COVID test tawbada ngase COVID positive oiba miyoi ama thengnakibane Masiga tharaga Manipurda laina asan nakiba migi masing lag ama lising kuntraga tare janiga kuntra mathoi shure Mamang thagi kunipandagi tentha multiple ground da tentha Khongbal Welfare Association sinduna satharakpa taragani thoi suba 9-man aside takwa trophy tentha na ngase sanakhiba kuntraga humdoi amadi kuntraga marigi league round gi ahanba match da John FC Atan Bigaina Jack FC angthabo ani amada maithiba pikre ani suba match da na Lisbon FC awang posabam khunongna Lanchenbi FC tawbung khokpu ahum sinoda maithiba piduna mathangi league round changkre sathariba trophy as a team kuntraga nithoina sarug yaduna league round asi chaliba tha asi kuntraga mathoi da loishinduna June amada pre quarter final horagani haide Excited. Aroibada moroiba pau umana pizare Abdullah Misi da chenaba miyoi taruk police na fagat kre Amadi numit mari ni chumna sa thagadaba Imphal Ring Road semlapagi public hearing anirak suba oina Tharon Community Hall da pangthokre Matang asta numidangi Pony TV Prime Time News Vision Jare